Assam Police के Special Task Force na United Kuki National Army UKNA की Finance Secretary की थौ Puba Meeoi ma Guwahati की BELTOLA area Dagi Phare HAIRI Northeast Now की report amana hai Phare Meeoi adudi LS Yosef Jongloi kawi masage sei kuntra mari sure akak na ba pauma phangba dagi Special Task Force के team amana Basista Police Station na konba BELTOLA area da task ki tarang doi da thibo humbagi thabak sa thabada Meeoi du phagat pangam khibani mahak Manipur amasung tongan ba Assam ki border area singda lo kaiba thabak sing chathabada cheneba Meeoi ni haina chingnari hairi Pharabe LS Joseph Songloi Churachandpur district dageni mahak Kangpokpi district ki manung channel leiba Sopper Mainada improvised explosive device sizinaduna RCC bridge ama thugai khiba adu da cheneba Meeoi ni sahias ta Tamenglong district ta Indian Oil Corporation Limited ke convoy da attack sathak khiba adu da su cheneba Meeoi ni hairi mahak ki mathak ta case ama register tawkhiba ga loinena makha tana thizin humjin bagi thabak sathari haina su pawasina makha tare